ꯃꯁꯤꯒꯤ ꯇꯣꯄꯤꯛꯇ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯉꯁꯤꯒꯤ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨ ꯂꯣꯏꯕ ꯐꯥꯎꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯣꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯑꯗꯣꯝꯕꯨ ꯍꯟꯖꯟ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤ ꯂꯥꯏꯐ ꯑꯃ ꯑꯣꯏꯕꯁꯦ ꯀꯔꯤ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯟ ꯈꯛꯇꯅꯁꯨ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯤ ꯌꯦꯡꯕꯤꯌꯣ ꯑꯗꯣꯝꯅ ꯁꯦꯟ ꯍꯥꯏꯕꯁꯤꯅ ꯂꯣꯏꯅꯃꯛ ꯇꯧꯕꯕꯨꯗꯤ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ 10% ꯇꯧꯕ ꯉꯝꯗꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯇꯨꯝꯃꯒ ꯂꯩꯕ ꯃꯇꯝꯗ ꯑꯗꯣꯝ ꯄꯩꯁꯥ ꯐꯅꯌꯥꯝ ꯄꯥꯏꯗꯨꯅ ꯁꯦꯟ ꯐꯅꯌꯥꯝ ꯄꯥꯏꯗꯨꯅꯁꯨ ꯑꯗꯣꯝ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯍꯤꯞꯄꯤꯌꯨ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯃꯗꯨꯝꯗꯤ ꯌꯥꯔꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯤꯞꯇꯅꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯤꯞꯇꯕꯕꯨꯗꯤ ꯌꯥꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯁꯤꯗꯕ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦꯅ ꯑꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯄꯨꯡ 24 ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯅꯕꯁꯨ ꯍꯣꯠꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏꯕꯁꯤꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯥꯏꯅꯔꯝꯃꯤꯗꯣ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯕꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯐꯅꯤꯀꯣ ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯕ ꯑꯗꯣ ꯁꯤꯗꯩꯗ ꯑꯦꯛꯖꯥꯝꯄꯜ ꯐꯖꯕ ꯑꯃꯇꯪ ꯌꯦꯡꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ ꯒꯥꯔꯤ 3 ꯂꯩꯔꯦꯅ ꯈꯜꯂꯣ ꯑꯃꯅ ꯄꯦꯁꯦꯟꯖꯔꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯃꯅ ꯑꯗꯣꯝꯒꯤ ꯑꯣꯐꯤꯁ ꯀꯥꯟꯅꯕ ꯌꯨꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯁꯤꯖꯤꯟꯅꯕ ꯊꯝꯃꯦꯅ ꯈꯜꯂꯣ ꯑꯗꯩꯗꯤ ꯑꯃꯅ ꯁꯨꯡꯊꯣꯛ ꯊꯣꯡꯅꯗꯅ ꯀꯨꯞꯁꯜꯂꯒ ꯊꯝꯃꯁꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯄꯥꯝꯃꯨꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯔꯝꯕꯅ ꯍꯥꯟꯅ ꯌꯥꯔꯣꯏꯒꯗꯒꯦꯕ ꯌꯦꯁ ꯑꯗꯣꯝꯅ ꯈꯜꯂꯤꯗꯨ ꯆꯨꯝꯃꯦꯕ ꯁꯨꯡꯊꯣꯛ ꯊꯣꯡꯅꯗꯕ ꯀꯨꯞꯁꯜꯂ ꯊꯝꯃꯤꯗꯣ ꯃꯗꯨ ꯍꯥꯟꯅ ꯀꯟꯗꯦꯝ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯄꯦꯁꯦꯟꯖꯔ ꯄꯤꯕꯗꯣ ꯌꯥꯔꯛꯑꯔꯣꯏ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯧꯖꯔꯤꯕ ꯒꯥꯔꯤꯗꯣ ꯑꯗꯨ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯒꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯦꯅ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯔꯠ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯁꯤꯁꯨ ꯀꯩꯝꯇ ꯀꯥꯟꯅꯗꯦꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯇꯦꯟꯅꯕꯅꯦꯕ ꯁꯤꯁꯨ ꯑꯗꯨꯝꯀꯣ ꯑꯗꯨꯒ ꯁꯨꯡꯇꯧ ꯇꯧꯗꯕꯁꯤꯁꯨ ꯐꯠꯇ꯭ꯔꯦ ꯑꯗꯨꯝ ꯀꯣꯂꯤꯡ ꯀꯥꯁꯜꯂꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯥꯟꯅꯗꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯗꯅ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯔꯒ ꯈꯖꯤꯛ ꯊꯧꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯦꯛꯁꯔꯁꯥꯏꯁ ꯈꯖꯤꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩꯕ ꯍꯛꯆꯥꯡꯗꯇ ꯀꯥꯟꯅꯕ ꯅꯠꯇꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯑꯗꯩꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯀꯥꯎꯕꯅꯦꯕ ꯑꯗꯣ ꯁꯤꯅ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯣꯒꯥ ꯇꯧꯕ ꯌꯥꯏ ꯃꯣꯔꯅꯤꯡ ꯋꯥꯛ ꯇꯧꯕ ꯌꯥꯏ ꯑꯗꯨꯗꯩꯗꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯕ ꯌꯥꯏ ꯗꯤꯞ ꯕ꯭ꯔꯤꯗꯤꯡ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅꯀꯣ ꯗꯤꯞ ꯕ꯭ꯔꯤꯗꯤꯡ ꯇꯧꯕꯤꯕ ꯌꯥꯏ ꯁꯣꯔꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯞꯅ ꯆꯥꯡ ꯑꯃꯗ ꯍꯣꯟꯕ ꯉꯝꯃꯤꯈꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯔꯤꯅꯦꯕ ꯁꯥꯡꯅ ꯍꯤꯡꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣꯝꯇ ꯅꯤꯡꯁꯤꯡꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯍꯨꯏ ꯑꯃ ꯍꯥꯏꯕꯁꯦ ꯁꯣꯔꯁꯦ ꯃꯥꯁꯦ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯇ꯭ꯔꯥ ꯃꯔꯩ ꯇꯤꯡꯊꯣꯛꯑꯒ ꯍꯨꯋꯥ ꯀꯥꯝꯗꯅ ꯑꯗꯨꯝ ꯆꯠꯊꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯁꯤꯅ ꯑꯩꯈꯣꯏꯗ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯅꯕꯅꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯆꯦꯟ ꯆꯣꯡ ꯇꯧꯕꯗꯣ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯇꯦꯟꯁꯤꯜꯂꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯒꯨꯗ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯊꯦꯡꯒꯨꯁꯦ ꯌꯦꯡꯉꯣ ꯇꯞ ꯆꯠꯂꯒ ꯑꯗꯨ ꯃꯥꯁꯦ ꯆꯍꯤ ꯀꯌꯥ ꯄꯨꯟꯁꯤꯒꯦ ꯌꯦꯡꯉꯣ ꯃꯤꯔꯣꯟ 2-3 ꯄꯨꯟꯁꯤꯔꯤꯕꯅꯦꯕ ꯑꯗꯨꯛ ꯃꯇꯤꯛ ꯁꯥꯡꯅ ꯄꯨꯟꯁꯤꯌꯦꯕ ꯃꯥꯁꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯇꯞꯅ ꯀꯣ ꯍꯛꯆꯥꯡꯁꯨ ꯐꯅꯕ ꯑꯗꯩꯗꯤ ꯀꯣꯛꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯛꯆꯥꯡꯁꯨ ꯀꯩꯅꯣꯒꯤꯒꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯆꯥꯡ ナꯏꯅ ꯇꯧꯕꯤꯕ ꯑꯗꯩꯗꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯐꯔꯛꯄ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯆꯥꯡ ꯅꯥꯏꯅ ꯇꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯍꯔꯥꯎꯕ ꯍꯦꯄꯤ ꯂꯥꯏꯐ ꯑꯃ ꯑꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯍꯟꯕꯤꯕꯁꯦ ꯑꯗꯣ ꯁꯤꯅ ꯃꯇꯦꯡ ꯄꯥꯡꯍꯟꯕꯤꯅꯕ ꯑꯗꯣꯝꯅ ꯈꯖꯤꯛ ꯑꯗꯨꯝ ꯇꯧꯔꯒ ꯍꯣꯠꯅꯕꯤꯔꯛꯑꯣꯕ ꯑꯗꯨꯅ ꯈꯖꯤꯛ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯀꯧꯕꯤꯒꯅꯨ ꯑꯗꯨꯅ ꯈꯖꯤꯛꯇꯒꯤꯅꯤ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯁꯃꯨꯗ꯭ꯔ ꯑꯃ ꯁꯦꯝꯃꯛꯏꯁꯦ ꯏꯁꯤꯡ ꯃꯔꯤꯛꯇꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯈꯖꯤꯛ ꯇꯧꯔꯒ ꯆꯠꯈꯤꯕꯗꯣ ꯆꯍꯤ 5-10 ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯗꯣ ꯑꯗꯣꯝ ꯆꯍꯤ 50-60 ꯁꯨꯔꯕ ꯐꯥꯎꯗ चही 30-40 मी मानदोरीबनेबा अदे वखलदो नुंगाइरगा लेरबनिना हक्चांग फरगा टिक टिक लाउना लाइना तिना संगदगै लेरबनिना अदोमना तौनिंग थबकदो तौबा याने सेन तानगेरा अदि नुंगाइ थोकेरा कोइबा चटकेरा अदो हक्चांग फत्रगदि अदोमदा पैसा फनाम लेदुनसु आइना ममांगदा हाइजगिबिदो कनामतना अदोमगी डॉक्टर की फमुंगदा तुमिबिदो हॉस्पिटल फमुंगदा तुमिबिदो कनामतना महुत सिंबियु यारोय अदुना सेन खतगिसु खनबिगिनु अदोम इसागी हक्चांग दुगिसु खनबिरगा अदोमना लाइफ तो हाइदि नुंगाइबा याफबा हरावबा पुंसि नुंजांबा अमा ओइमिनसि हाइना खल्लगा नुंगाइफाना पामिनरसि नुंगाइफबा सोसाइटी अमा सेमक्सि हाइना खनबिरगा एक्सरसाइज तौबा हौबिरगा पॉजिटिव थॉट खनबा हौबिरगा अदोमगी हक्चांग फनबा अदुम होनबिरो स्वाइसिदा आई ngasi dungte dai स्वाइसिदा सुम लोसनजरगे अदोमना लोर होतंग ताबिगिदमा अदोमबो हजजन थागतसरी मरुओइना अदोमना लाइक शेयर सब्सक्राइब तौबिदुना पुंग थौबिदमा अदोमबो अमुका हनजु आइना हजजन थागतसरी